ECI na nauna electoral roll same ga dori bis Kuki Zo miyam gi political voice namthanabani English nga niga kun go humdu gi me humdu ki Manipur thokli ba ngasi phaw luisindana lairi ba sahi ani henjilagla ba irang shin maram moiduna Kuki Zo miyam masagi mayu megi thadoktuna lamdam masida hangli ba tungan relief camp singdana tana Manipur gi wang mada lairi ba tungan state singda sangjapam lawduna awaba sa ting khanglingai sera sida Election Commission of India ECI na hatu na political move manba mawong da special intensive revision sar pangthukuna anauba electoral roll ama Manipur da sathana na thorang torokli ba Kuki Zo miyam gi lairi ba political voice adu atamdana namthana na hona bani haina champur based of a human right organization amadi hairiba Kuki Organization for Human Right Kohorgi chairman HS Benjamin Matiana fongdorokni Election Commission of India na sar pangthuktuna anauba electoral roll ama siamnana ba paikhatli ba khongthang sigidamakta Benjamin Matiana news agency power corridor da phongdokhibani Magna Makatara the Fundokiva, Manipur, government amadi tuan independent sourcing Gimatu in a Chusampur, Kampo, Perzol, the Natana, Manipur, Yuang, but the lady tuan states in the Nasipawa, Sauran listen Kumpu and Kuki Zo, Miyam Sipawa, Masagi Mayum, the Hanjan Mangam, the Sons of Pam Loduno Lady Hena report on the Asiguma Kuki Zo miyam na awaba sa ting khang liba sera tuda mata ukram na ECI na anauba electoral roll ama sem gadori bano lanje na dunu lariba miyam na electoral authority ga pau phau na dunu masagi arepa permanent address ki document yaudana verify tawgadori bano Manipur thuklibi irang asina maramoiduna lanje na dunu lariba miyam bu ECI na recognize tawduna anauba electoral roll da Hapka Doribano Natagana, Mokoibu, Matampumbi, democratic process election degi, Kakaka Doribra, Highness of Pondokim, ECI in Anoba electoral roll, CMBG Minda, Kuki Zo miyam lady by electoral identity of the Kakatuna, Kuki Zo miyam political voice Hantana Basin Batoramani, Election Commission of India and Anoba electoral roll, Kimatanga Satagadoriba, special intensive revision see democratic or in a Kongtang Amanati, Kongtang see demographically. Manipulative oiba khongtha amani haina su ECI gi mathada Benjamin Matiana maral sirakli Zeri gi angang ahum nupi ahum pharaga hatpada sinabani haiba ama phakri kumza English ngani ga kunga mari gi November 13 da Ziribam gi Boro Bekra police station gi manungsan ba Zakura dor karong dagi tha tara kakta ngai ba anga ama yauna anga ahum amasum nupi ahum phaduna puraba matungna tamthiba mongda nomaina kaptuna hatolaga barak turel langthulam gi case atu sina bani haiba maru eba miema National Investigation Agency NIA na phari mihad aduga mari ledana pharaba miyedu gi maming Thanglen Lal Mar say Nifugamanga Elias Boya Kawi, Asami Kasa District ki Lakhipur Police Station gi Kharom the kilometer Kuntrarom Salaga Leba, Barak Turel Mapana Taba, Delkhos Gran gi, Moina Kol Kundagini. Mangas Narang Ayuk Pung Tararom Tabada NIA Kasar Police ki team Galoinana Satapo Operation Fort Hibne. Kasar District ki Senior Superintendent of Police SSP Nomal Mahatan Hai, Nupi Amasum Angang Singadu Paraba Matunda. Puthok pusin taunaba thausil yatpa masu mihat thina hatolaga hondolamba aduda yamna marui ba thodang lokhiba misaksing gi manungda Thanglen Lal Mar su amani thajane oiba aknaba paw mu phangbadagi NIA na Kasar police ka loinen thibu humbi gi thabok sa thaki amasu makpu phagatki Thanglen Lal Mar si NIA na case asida sienaba singi masak khangdolaga phana ba thiriba miyoi singi manungda yauduna leiriba miyoini maki matak thijinba matamna pharaba nupi amasum angang taruk adu Camouflage set pa kulai pai ba mi ahungaloina Zakura Dorgati Kaisal Punji Peles gat phaw ma ki hi habraga pukhi thado du gi victim sing yemlembam rani sai humpu telem thoibi sai kunthraga mathema suma ki masano pi telem thazuman bi sai nipan laisram hen thoibi sai kunga manga masuma ki masa ani laisram singkhai ngan ba sahi ani makhai amasum tha tara gi angang laisram lamngan mani Makoibu Boro Bekra police na konba Zakura dor karong dagi phaduna pukraba matungda nomaina kablaga hatoklaba matungda Barak Turel asibaksang suoina phangkhibani miyai si phagatkiba asina case asiga mari lena NIA amasum Kasar police na awaba nanglaba imungi miyai singa asumba well phone na bhona ribasta sauna mating oirgani miyat aduga mari lena makhata na miyai sing phogalakwa yabigi thajab le hari panba yabadi Ziribamda angang ahum amasum nupi ahum
ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯥꯔꯖ ꯊꯥꯒꯠꯂꯛꯅꯕ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯗ ꯖꯨꯂꯥꯏ 19ꯗ ꯈꯟꯈꯤꯕꯅꯤ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯖꯀꯨꯔꯥꯗꯣꯔ ꯀꯥꯔꯣꯡꯗꯒꯤ ꯅꯨꯄꯤ 3 ꯑꯃꯁꯨꯡ ꯑꯉꯥꯡ 3 ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯔꯥꯛ ꯇꯨꯔꯦꯜꯗ ꯅꯣꯡꯃꯩꯅ ꯄꯥꯟꯕ ꯑꯁꯤ ꯕꯛꯁꯪ ꯑꯣꯏꯅ ꯍꯨꯟꯗꯣꯛꯂꯝꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯊꯥꯔꯛꯈꯤꯕ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁ ꯂꯤꯇꯤꯒꯦꯁꯟ ꯑꯃ ꯀꯣꯔꯠ ꯑꯁꯤꯗ ꯍꯤꯌꯔꯤꯡ ꯆꯠꯊꯕꯗ ꯀꯣꯔꯠ ꯑꯁꯤꯒꯤ ꯆꯤꯐ ꯖꯁꯇꯤꯁ ꯀꯦ ꯁꯣꯃꯥꯁꯦꯈꯔ ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯑꯥꯟꯇꯦꯝ ꯕꯤꯃꯣꯜꯒꯤ ꯗꯤꯕꯤꯖꯟ ꯕꯦꯟꯆ ꯑꯃꯅ NIAꯗ ꯗꯥꯏꯔꯦꯛꯁꯟ ꯑꯗꯨ ꯄꯤꯈꯤꯕꯅꯤ FIR ꯂꯧꯈꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯔꯥꯜ ꯂꯩꯕꯁꯤꯡꯒꯤ ꯃꯊꯛꯇ ꯆꯥꯔꯖ ꯊꯥꯒꯠꯅꯕꯒꯤ ꯑꯀꯛꯅꯕ ꯔꯤꯄꯣꯔꯠ ꯑꯃ ꯐꯥꯎꯕ ꯎꯕ ꯐꯪꯗ꯭ꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯣꯔꯠꯅ ꯊꯝꯈꯤ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛꯁꯤꯡ ꯆꯪꯁꯤꯜꯂꯤ ꯍꯥꯏꯅ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯂꯤꯕ ꯀꯥꯎꯟꯁꯤꯜꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯥꯜ ꯂꯩꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯆꯥꯔꯖ ꯁꯤꯠ ꯊꯥꯒꯠꯅꯕ ꯑꯃꯁꯨꯡ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯅꯕꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯌꯧꯔꯛꯂꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈꯤꯕꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯇꯁ ꯌꯦꯡꯂꯒ CRPCꯒꯤ ꯁꯦꯛꯁꯟ 173 ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ BNSS Act 2023ꯒꯤ ꯃꯈꯥꯗ ꯆꯥꯔꯖ ꯁꯤꯠ ꯊꯥꯒꯠꯄ ꯌꯥꯎꯅ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠ ꯂꯪꯈꯠꯅꯕꯒꯤ ꯃꯇꯝ ꯊꯥ ꯑꯃ ꯄꯤꯔꯤ ꯍꯥꯏꯅ ꯀꯣꯔꯠꯅ ꯐꯣꯡꯗꯣꯛꯈꯤ ꯀꯣꯔꯠꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯊꯤꯖꯤꯟꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯔꯝꯗꯕ ꯇꯥꯔꯕꯗꯤ ꯃꯗꯨ ꯌꯥꯝꯅ ꯍꯛꯁꯤꯟꯅ ꯂꯧꯒꯅꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯍꯤꯌꯔꯤꯡ ꯑꯣꯒꯁꯠ 19 ꯂꯦꯞꯈꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 7ꯗ ꯍꯥꯏ ꯀꯣꯔꯠꯅ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯈꯠꯂꯛꯅꯕ NIAꯗ ꯈꯟꯈꯤꯕꯅꯤ ꯅꯨꯄꯤ 3 ꯑꯃꯁꯨꯡ ꯊꯥ 10ꯒꯤ ꯑꯃ ꯌꯥꯎꯅ ꯑꯉꯥꯡ 3 ꯑꯗꯨ ꯃꯃꯥꯡꯒꯤ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔ 13ꯗ ꯕꯣꯔꯣꯕꯦꯀ꯭ꯔꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯥꯟꯗꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ 6 ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔ 13ꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯐꯤ ꯁꯦꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯄꯨꯂꯤꯁꯇꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯖꯀꯨꯔꯥꯗꯣꯔ ꯀꯥꯔꯣꯡꯗ ꯂꯩꯕ ꯗꯨꯀꯥꯟꯁꯤꯡ ꯑꯃꯁꯨꯡ ꯌꯨꯝꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯃꯗꯤ ꯃꯩ ꯊꯥꯗꯨꯅ ꯂꯥꯟꯗꯥꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ 3 ꯑꯃꯁꯨꯡ ꯅꯨꯄꯤ 3 ꯑꯗꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯤ ꯌꯨꯝ ꯑꯃꯗꯤ ꯗꯨꯀꯥꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯑꯃꯗꯤ ꯃꯩ ꯊꯥꯕ ꯑꯗꯨ ꯆꯍꯤ 60 ꯁꯨꯔꯕ ꯅꯨꯄꯥ ꯑꯃꯗꯤ ꯆꯍꯤ 60 ꯁꯨꯔꯕ ꯅꯨꯄꯥ ꯑꯃꯒꯁꯨ ꯁꯤꯈꯤꯕꯅꯤ ꯁꯤꯈꯤꯕꯁꯤꯡ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕꯁꯤꯡ ꯑꯗꯨ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯄꯨꯂꯤꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯕꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅ ꯖꯀꯨꯔꯥꯗꯣꯔ ꯀꯥꯔꯣꯡꯗ ꯂꯩꯕ ꯃꯌꯨꯝꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯈꯤꯕꯅꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ CRPFꯀꯤ ꯀꯥꯡꯕꯨꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ CRPFꯅ ꯍꯟꯗꯨꯅ ꯀꯥꯞꯄꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯨꯠꯊꯣꯛꯅꯕꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ 7 ꯈꯨꯗꯛꯇ ꯁꯤꯈꯤ ꯑꯃꯗꯤ CRPF ꯄꯔꯁꯣꯅꯦꯜ ꯑꯃ ꯁꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯄꯥꯎꯅꯥ ꯀꯩꯊꯦꯜ ꯑꯃꯁꯨꯡ ꯊꯪꯒꯥꯜ ꯀꯩꯊꯦꯜꯒꯤ ꯕꯤꯜꯗꯤꯡꯁꯤꯡꯒꯤ ꯁꯔꯚꯦ ꯇꯧꯔꯒꯅꯤ ꯂꯝ ꯍꯦꯟꯖꯤꯟꯅ ꯁꯥꯖꯤꯜꯂꯨꯕꯁꯤꯡꯗꯤ ꯇꯥꯛꯊꯣꯛꯀꯗꯧꯔꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯉꯥꯛ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯠꯊꯔꯛꯈꯤꯕ ꯏꯚꯤꯛꯁꯟ ꯗ꯭ꯔꯥꯏꯚꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯄꯥꯎꯅꯥ ꯑꯃꯁꯨꯡ ꯊꯪꯒꯥꯜ ꯀꯩꯊꯦꯜꯒꯤ ꯕꯤꯜꯗꯤꯡꯁꯤꯡ ꯏꯚꯤꯛꯁꯟ ꯇꯧꯅꯕ ꯊꯕꯛ ꯂꯧꯈꯠꯂꯨꯕꯗ ꯕꯤꯜꯗꯤꯡ ꯃꯄꯨꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯏꯝꯐꯥꯜ ꯋꯦꯁ ꯗꯥꯏꯔꯦꯛꯇꯔ ꯃꯍꯨꯠ ꯌꯥꯎꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯝ ꯍꯦꯟꯖꯤꯟꯅ ꯁꯥꯖꯤꯜꯂꯨꯕ ꯕꯤꯜꯗꯤꯡꯁꯤꯡꯗꯤ ꯑꯗꯨꯃꯛ ꯁꯤꯗꯣꯛꯍꯜꯂꯒꯅꯤ ꯃꯔꯛꯁꯤꯗ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯙꯔꯃꯁꯥꯂꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯈꯟꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯊꯪꯒꯥꯜ ꯑꯃꯁꯨꯡ ꯄꯥꯎꯅꯥ ꯀꯩꯊꯦꯜꯗ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡꯁꯤꯡꯗ ꯂꯝ ꯈꯣꯞꯆꯤꯜꯂꯤ ꯈꯣꯞꯆꯤꯟꯗꯦ ꯈꯪꯗꯣꯛꯅꯕ ꯁꯔꯚꯦ ꯑꯃ ꯑꯣꯒꯁꯠ 6ꯗ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯏꯝꯐꯥꯜ ꯋꯦꯁꯅ ꯉꯁꯤ ꯄꯕ꯭ꯂꯤꯛ ꯅꯣꯇꯤꯁ ꯇꯧꯈ꯭ꯔꯦ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯃꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯄꯥꯎꯅꯥ ꯑꯃꯁꯨꯡ ꯊꯪꯒꯥꯜ ꯀꯩꯊꯦꯜꯗ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤ ꯑꯔꯤꯕ ꯑꯣꯏꯔꯕꯁꯨ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯤꯕ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡꯏꯟꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯕꯅꯤ ꯍꯥꯏꯅ DC ꯏꯝꯐꯥꯜ ꯋꯦꯁ M ꯔꯥꯖꯀꯨꯃꯥꯔꯅ ꯈꯪꯍꯟꯈꯤ ꯑꯩꯅ ꯂꯩꯔꯤꯕ ꯄ꯭ꯂꯣꯠꯁꯤꯡꯗꯒꯤ ꯍꯦꯟꯗꯣꯛꯅ ꯁꯥꯖꯤꯜꯂꯨ ꯍꯥꯏꯕ ꯂꯩꯇꯦ ꯍꯟꯖꯤꯜꯂꯒ ꯁꯥꯕꯗꯤ ꯆꯠꯅꯩ ꯃꯔꯝ ꯑꯁꯤꯅ ꯕꯤꯜꯗꯤꯡꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯣꯏꯔꯕꯁꯨ ꯏꯁꯥꯒꯤ ꯄ꯭ꯂꯣꯠꯇꯒꯤ ꯍꯦꯟꯖꯤꯟꯅ ꯁꯥꯖꯤꯟꯕꯁꯤꯡꯗꯤ ꯂꯣꯒꯤ ꯃꯇꯨꯡꯏꯟꯅ ꯑꯗꯨꯃꯛ ꯂꯧꯊꯣꯛꯄ ꯇꯥꯕꯅꯤ ꯃꯁꯤ ꯁꯤꯗꯣꯛꯄꯒꯤ ꯃꯇꯥꯡꯗꯗꯤ ꯕꯤꯜꯗꯤꯡ ꯃꯄꯨꯁꯤꯡꯅ ꯃꯁꯥꯅ ꯈꯪꯅ ꯁꯤꯗꯣꯛꯄ ꯍꯧꯕꯤꯔꯣ ꯍꯥꯏꯈꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯍꯥꯏ ꯑꯦꯔꯤꯌꯦꯜ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯂꯝꯗꯒꯤ ꯍꯦꯟꯗꯣꯛꯅ ꯌꯨꯝ ꯁꯥꯖꯤꯜꯂꯨꯕꯁꯤꯡ ꯑꯗꯨ ꯃꯁꯥꯅ ꯈꯪꯅ ꯁꯤꯗꯣꯛꯅꯕ ꯈꯟꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯁꯦꯡꯕ ꯐꯤꯕꯝ ꯑꯗꯨ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗꯁꯨ ꯌꯥꯅꯤꯡꯕ ꯐꯣꯡꯗꯣꯛꯈꯤ ꯕꯤꯜꯗꯤꯡ ꯁꯤꯗꯣꯛꯄ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯍꯥꯏ ꯂꯝ ꯍꯦꯟꯖꯤꯟꯅ ꯁꯥꯖꯤꯜꯂꯨꯔꯦ ꯍꯥꯏꯅ ꯕꯤꯜꯗꯤꯡ ꯃꯄꯨꯁꯤꯡꯅ ꯈꯟꯕꯁꯤꯡ ꯈꯨꯗꯛꯇꯒꯤ ꯁꯤꯗꯣꯛꯄ ꯍꯧꯅꯕ ꯈꯟꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯁꯤꯗꯣꯛꯀꯗꯧꯔꯤꯕ ꯁꯔꯨꯛ ꯑꯗꯨꯅ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯁꯣꯛꯄ ꯌꯥꯎꯔꯕꯗꯤ ꯃꯗꯨ ꯁꯤꯗꯣꯛꯅꯕ ꯃꯇꯝ ꯄꯤꯕꯗ
ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡꯅ ꯌꯥꯅꯈꯤ ꯀꯨꯝꯖꯥ ꯏꯪ 1980ꯒ ꯃꯧꯗ꯭ꯔꯥꯗꯒꯤꯅ ꯃꯧꯗ꯭ꯔꯥꯗ ꯂꯩꯔꯝꯕ ꯂꯝꯕꯤꯒꯤ ꯄꯥꯛ ꯆꯥꯎꯕ ꯐꯤꯕꯝ ꯑꯗꯨꯗ ꯍꯟꯖꯤꯟꯍꯟꯕ ꯌꯥꯅꯕ ꯂꯝ ꯑꯗꯨ ꯐꯪꯕ ꯄꯥꯝꯃꯤ ꯍꯥꯏꯅꯁꯨ ꯈꯟꯈꯤ ꯃꯤꯐꯝ ꯑꯗꯨꯗ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡꯁꯤꯡ ꯑꯁꯤ ꯆꯞ ꯃꯥꯟꯅꯕ ꯃꯆꯨ ꯁꯪꯗꯨꯅ ꯑꯃꯁꯨꯡ ꯗꯨꯀꯥꯟꯁꯤꯡꯒꯤ ꯁꯥꯏꯟꯕꯣꯔꯗꯁꯤꯡ ꯆꯞ ꯃꯥꯟꯅꯕ ꯁꯥꯏꯖ ꯑꯃꯗ ꯆꯞ ꯃꯥꯟꯅꯕ ꯑꯋꯥꯡꯕꯗ ꯊꯦꯠꯅꯕ ꯊꯧꯁꯤꯜ ꯑꯃ ꯍꯧꯗꯣꯛꯅꯕꯒꯤ ꯋꯥꯐꯝ ꯄꯨꯊꯣꯛꯈꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯕꯤꯜꯗꯤꯡ ꯃꯄꯨꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯕ ꯐꯣꯡꯗꯣꯛꯈꯤ ꯑꯃꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯔꯒ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯈꯠꯅꯕ ꯌꯥꯅꯈꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯄ ꯃꯇꯝꯗ ꯃꯍꯨꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯇꯥꯎꯟ ꯄ꯭ꯂꯥꯅꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯊꯤꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯃꯊꯧ ꯇꯥꯕꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯄꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯈꯤꯒꯅꯤ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯑꯃꯁꯨꯡ ꯕꯤꯜꯗꯤꯡ ꯃꯄꯨꯁꯤꯡꯗꯒꯤ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯐꯣꯡꯗꯣꯛꯇꯨꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯊꯥꯡꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯏꯝꯐꯥꯜ ꯋꯦꯁꯅ ꯊꯣꯛꯈꯤꯕ ꯄꯕ꯭ꯂꯤꯛ ꯅꯣꯇꯤꯁ ꯑꯃꯅ ꯍꯥꯏ ꯖꯨꯂꯥꯏ 22ꯗ ꯊꯪꯒꯥꯜ ꯀꯩꯊꯦꯜꯗ ꯆꯠꯊꯈꯤꯕ ꯑꯦꯔꯤꯌꯦꯜ ꯑꯦꯛꯁꯄꯥꯟꯁꯟ ꯄꯕ꯭ꯂꯤꯛ ꯁ꯭ꯄꯦꯁ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯂꯝ ꯗ꯭ꯔꯦꯟ ꯐꯨꯠꯄꯥꯠꯅꯆꯤꯡꯕꯗ ꯅꯨꯡ ꯂꯩꯉꯣꯏ ꯌꯨꯝ ꯀꯩ ꯁꯥꯕꯗ ꯆꯪꯕ ꯃꯆꯥꯛ ꯃꯊꯨꯝꯁꯤꯡ ꯃꯇꯝ ꯈꯔꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯁꯥꯒꯠꯄ ꯑꯃꯁꯨꯡ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯄꯩꯁꯤꯟꯕ ꯇꯥꯛꯊꯣꯛꯄꯒꯤ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯊꯪꯒꯥꯜ ꯀꯩꯊꯦꯜ ꯑꯃꯁꯨꯡ ꯄꯥꯎꯅꯥ ꯀꯩꯊꯦꯜꯗ ꯃꯁꯥꯒꯤ ꯂꯝꯗꯒꯤ ꯍꯦꯟꯗꯣꯛꯂꯒ ꯑꯦꯔꯤꯌꯦꯜ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯕ ꯄꯕ꯭ꯂꯤꯛ ꯁ꯭ꯄꯦꯁ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯂꯝ ꯗ꯭ꯔꯦꯟ ꯐꯨꯠꯄꯥꯠꯅꯆꯤꯡꯕꯗ ꯂꯝ ꯈꯣꯞꯆꯤꯜꯂꯤꯕꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯄꯨꯟꯕ ꯁꯔꯚꯦ ꯑꯃ ꯑꯣꯒꯁ 6 ꯑꯌꯨꯛ ꯄꯨꯡ 8ꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯃꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯃꯍꯨꯠ IMC ꯆꯤꯞ ꯇꯥꯎꯟ ꯄ꯭ꯂꯥꯅꯔ ꯑꯃꯁꯨꯡ ꯑꯇꯩ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯁꯔꯨꯛ ꯌꯥꯒꯅꯤ ꯃꯁꯤꯗ ꯂꯝ ꯃꯄꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡ ꯑꯃꯁꯨꯡ ꯑꯁꯥꯟꯕ ꯌꯨꯝꯗ ꯂꯩꯔꯤꯕꯁꯤꯡ ꯑꯃꯁꯨꯡ ꯑꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯚꯦ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯄꯕ꯭ꯂꯤꯛ ꯅꯣꯇꯤꯁ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟꯗꯒꯤ ꯅꯤꯡꯊꯦꯝꯆꯥ ꯀꯥꯔꯣꯡꯗꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯨꯜ ꯅꯥꯎꯔꯦꯝꯊꯣꯡꯗꯒꯤ ꯇꯦꯔꯥ ꯕꯖꯥꯔ ꯐꯥꯎꯕ ꯁꯤꯄꯦꯠ ꯂꯝꯕꯤ ꯄꯔꯤꯡ ꯁꯅꯥ ꯀꯩꯊꯦꯜ ꯂꯝꯕꯤ ꯄꯔꯤꯡ ꯑꯣꯐꯤꯁꯔ ꯀ꯭ꯂꯕ ꯁꯔꯀꯜꯗꯒꯤ ꯁꯤꯅꯥꯝ ꯂꯩꯀꯥꯏ ꯐꯥꯎꯕ ꯂꯣꯏꯅꯅ ꯔꯤꯝꯁ ꯔꯣꯗ ꯑꯃꯁꯨꯡ ꯔꯤꯝꯁ ꯀꯦꯟꯇꯤꯟ ꯂꯩꯔꯛ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯣꯒꯁ 2ꯒꯤ ꯑꯌꯨꯛ ꯄꯨꯡ 8 ꯇꯥꯕ ꯃꯇꯝꯗ ꯂꯝ ꯈꯣꯞꯆꯤꯜꯂꯤꯕꯁꯤꯡ ꯈꯪꯗꯣꯛꯅꯕ ꯑꯄꯨꯟꯕ ꯁꯔꯚꯦ ꯆꯠꯊꯔꯒꯅꯤ ꯁꯔꯚꯦ ꯑꯁꯤꯗ ꯂꯝꯕꯤꯗ ꯂꯝ ꯈꯣꯞꯆꯤꯜꯂꯒ ꯁꯥꯖꯤꯟꯕꯁꯤꯡ ꯅꯨꯡ ꯂꯩꯉꯣꯏ ꯌꯨꯝ ꯀꯩ ꯁꯥꯕꯗ ꯆꯪꯕ ꯃꯆꯥꯛꯁꯤꯡ ꯑꯃꯣꯠ ꯑꯀꯥꯏꯅꯆꯤꯡꯕ ꯐꯨꯠꯄꯥꯠꯇ ꯄꯩꯁꯤꯜꯂꯒ ꯊꯝꯗꯨꯅ ꯃꯤꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯟꯕꯁꯤꯡ ꯌꯦꯡꯁꯤꯟꯒꯅꯤ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ DC ꯏꯝꯐꯥꯜ ꯋꯦꯁꯅ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯅ ꯍꯥꯏꯔꯤ FNCCꯒꯤ ꯕꯟ ꯅꯨꯃꯤꯠ 18ꯅꯤ ꯁꯨꯈ꯭ꯔꯦ ꯅꯥꯒꯥꯒꯤ ꯉꯝꯈꯩ ꯃꯅꯨꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯃꯤꯡ ꯊꯣꯜꯂꯒ ꯃꯈꯜ ꯑꯃꯠꯇꯒꯤ ꯂꯝꯕꯤ ꯊꯝꯕ ꯌꯥꯔꯣꯏ ꯄꯣꯄꯤ ꯊꯥꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯁꯨ ꯀꯦꯝ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯨꯠ ꯍꯤꯜꯁ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ FNCCꯅ ꯆꯠꯊꯔꯛꯈꯤꯕ ꯏꯟꯗꯤꯐꯤꯅꯥꯏꯠ ꯕꯟ ꯅꯨꯃꯤꯠ 18ꯅꯤ ꯁꯨꯈꯤꯕꯒ ꯂꯣꯏꯅꯅ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤꯁꯤꯡ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯂꯤ ꯑꯃꯔꯣꯝꯗ ꯏꯟꯗꯤꯐꯤꯅꯥꯏꯠ ꯕꯟ ꯑꯁꯤꯅ ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯨꯀꯤ ꯈꯨꯜꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝ ꯁꯥꯡꯅ ꯌꯥꯈꯤꯗꯕ ꯑꯁꯤꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯁꯧꯒꯠꯄꯁꯤꯡꯅ ꯉꯁꯤꯁꯨ ꯂꯝꯕꯤ ꯊꯤꯡꯂꯤꯕ ꯃꯐꯝꯁꯤꯡꯗ ꯊꯣꯛꯂꯛꯇꯨꯅ ꯇꯣꯉꯥꯟꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯅꯥꯒꯥꯒꯤ ꯉꯝꯈꯩ ꯃꯅꯨꯡꯗ ꯖꯔꯃꯟ ꯇꯥꯏꯒꯔ ꯔꯣꯗ ꯊꯝꯕ ꯌꯥꯔꯣꯏ ꯂꯝꯕꯤ ꯑꯁꯤ ꯄꯨꯃꯨꯠ ꯃꯨꯊꯠꯀꯗꯕꯅꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯁꯨ ꯀꯦꯝ ꯑꯃꯠꯇ ꯅꯥꯒꯥꯒꯤ ꯑꯦꯔꯤꯌꯥꯗ ꯑꯃꯠꯇ ꯊꯝꯕ ꯌꯥꯔꯣꯏ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯕꯨ ꯃꯥꯡꯍꯜꯂꯤꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯄꯣꯄꯤ ꯅꯥꯒꯥꯒꯤ ꯑꯦꯔꯤꯌꯥꯗ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯛꯂꯤꯕ ꯏꯟꯗꯤꯐꯤꯅꯥꯏꯠ ꯕꯟ ꯅꯨꯃꯤꯠ 18ꯅꯤ ꯁꯨꯔꯕ ꯐꯥꯎ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯆꯪꯂꯛꯇꯕꯁꯤ ꯇꯔꯥꯏꯅ ꯂꯧꯗꯦ ꯀꯔꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯂꯕꯗꯤ ꯃꯗꯨꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯈꯤ UKNA ꯏꯃꯨꯡ ꯈꯨꯗꯤꯡꯗꯒꯤ ꯂꯨꯄꯥ 500 ꯗꯤꯃꯥꯟ ꯇꯧꯔꯤ ꯃꯣꯔꯦꯗ ꯃꯩꯇꯩꯁꯤꯡ ꯈꯨꯟꯗꯥꯍꯟꯅꯅꯕ ꯍꯣꯠꯅꯔꯕꯗꯤ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯗꯕꯅꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯣꯔꯦꯗ ꯃꯩꯇꯩꯁꯤꯡ ꯅꯧꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯃꯗꯨ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯗꯕꯅꯤ ꯍꯥꯏꯅ ꯃꯣꯔꯦꯒꯤ ꯖꯣꯏꯟꯠ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯀꯨꯀꯤ ꯃꯤꯌꯥꯝꯗ ꯈꯪꯈ꯭ꯔꯦ ꯖꯣꯏꯟꯠ CSO ꯃꯣꯔꯦꯅ ꯈꯨꯟꯖꯥꯁꯤꯡꯗ ꯆꯤꯔꯣꯜ ꯊꯣꯛꯇꯨꯅ ꯊꯝꯈꯤꯕ ꯋꯥꯐꯝꯗꯤ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯥꯞꯅꯗ꯭ꯔꯕꯁꯨ ꯅꯦꯔꯦꯇꯤꯚ ꯋꯥꯔ ꯀꯟꯅ ꯆꯠꯊꯔꯤꯕꯅ ꯀꯨꯀꯤꯁꯤꯡ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯕ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯅ ꯈꯟꯈꯤ ꯃꯈꯣꯏꯅ ꯈꯪꯍꯟꯈꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯣꯔꯦꯗ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯩꯇꯩꯁꯤꯡ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯗꯕꯅꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯇ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯁꯤꯄꯣꯏꯁꯤꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯃꯁꯨꯡ CSOꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯐꯥꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯅꯍꯥ ꯑꯍꯜ ꯈꯥꯏꯗꯅ ꯊꯣꯛꯂꯒ ꯊꯦꯡꯅꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏꯁꯤꯡ ꯐꯥꯕ ꯑꯣꯏꯔꯕꯗꯤ ꯈꯨꯟꯒꯤ ꯊꯧꯕꯨꯁꯤꯡ ꯑꯃꯁꯨꯡ ꯏꯃꯥꯂꯣꯛꯀꯤ ꯊꯧꯕꯨꯁꯤꯡꯅ ꯈꯨꯗꯝ ꯆꯥꯡꯗꯝꯒ ꯂꯣꯏꯅꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯊꯧꯕꯨꯁꯤꯡꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯒꯗꯕꯅꯤ
ꯀꯔꯤꯒꯨꯝꯕꯅ ꯌꯨ ꯊꯛꯆꯤꯜꯂꯒ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞꯇ ꯀꯥꯡꯌꯦꯠ ꯌꯦꯠꯄ ꯌꯥꯔꯣꯏ, ꯏꯔꯥꯡ ꯁꯥꯒꯠꯄꯁꯨ ꯌꯥꯔꯣꯏ꯫ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯅꯨꯄꯥꯅ ꯇꯧꯒꯗꯕ, ꯅꯨꯄꯤꯅ ꯇꯧꯒꯗꯕ ꯊꯧꯗꯥꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯁꯦ ꯍꯥꯏꯈꯤ꯫ ꯌꯨꯅꯤꯠꯁꯤꯡꯒꯤ ꯀꯃꯥꯟꯗꯔꯁꯤꯡꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯀꯧꯕꯗ ꯂꯥꯛꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯈꯨꯟ ꯅꯨꯡꯁꯤꯗꯕ, ꯐꯨꯔꯨꯞ ꯅꯨꯡꯁꯤꯗꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯌꯨꯅꯤꯠꯅ ꯀꯣꯟꯕ ꯂꯩꯀꯥꯏꯗ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯂꯥꯛꯄꯗ ꯍꯥꯞꯅꯕ ꯈꯪꯍꯜꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯂꯩꯀꯥꯏꯒꯤ ꯊꯧꯄꯨ ꯈꯪꯗꯅ ꯈꯨꯟ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯌꯥꯎꯔꯕꯗꯤ ꯃꯇꯥꯡ ꯆꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯔꯤ ꯆꯠꯊꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯣꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯀꯅꯥ ꯑꯃꯠꯇꯅ ꯏꯔꯥꯡ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏ꯫ ꯃꯔꯝꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯅꯧꯅ ꯍꯥꯡꯗꯣꯛꯂꯒ ꯍꯤꯜ ꯇ꯭ꯔꯥꯏꯕ ꯀꯥꯎꯟꯁꯤꯜꯅ ꯌꯦꯡꯁꯤꯟꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯔꯜꯅꯤ ꯍꯥꯏꯅ ꯈꯟꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯂꯟꯅꯤ ꯈꯟꯒꯗꯕꯅꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯌꯨ ꯉꯥꯎꯁꯤꯜꯂꯒ ꯆꯠꯄ ꯌꯥꯔꯣꯏ꯫ ꯒꯥꯔꯤ ꯍꯪꯒꯠ ꯍꯟꯗꯥ ꯊꯧꯕ ꯌꯥꯔꯣꯏ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8ꯀꯤ ꯃꯇꯨꯡꯗ ꯇꯐ ꯒ꯭ꯔꯥꯎꯟꯗ ꯁꯥꯟꯅꯕ ꯊꯤꯡꯂꯦ ꯍꯥꯏꯅ ꯈꯪꯍꯜꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤꯅ ꯀꯨꯀꯤ ꯈꯨꯟꯁꯤꯡꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯨꯄꯥ 500 ꯈꯥꯏꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯁꯦꯟꯐꯝ ꯑꯁꯤ ꯑꯣꯒꯁꯠ 8 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯨꯅ ꯄꯤꯅꯕꯁꯨ ꯈꯪꯍꯜꯂꯤ꯫ ꯂꯨꯄꯥ 500ꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯕꯁꯨ ꯂꯥꯟ ꯂꯩꯔꯤꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯅ ꯐꯨꯔꯨꯞꯀꯤ ꯅꯍꯥꯔꯣꯜꯁꯤꯡ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯁꯤꯡ ꯊꯥꯡꯕ ꯌꯥꯅꯕ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯈꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯈꯥꯏꯒꯠꯄ ꯉꯝꯗꯕ ꯑꯋꯥꯠꯄ ꯁꯦꯟꯐꯝ ꯑꯗꯨꯅ ꯈꯨꯟꯁꯤꯡꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯁꯣꯟꯅꯅꯕ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯀꯥꯡꯂꯨꯞ ꯑꯃ ST ꯂꯤꯁꯇ ꯆꯜꯂꯅꯕꯒꯤ ꯋꯥꯐꯝꯁꯤ ꯁ꯭ꯇꯦꯠꯅ ꯔꯤꯀꯃꯦꯟ ꯑꯃꯁꯨꯡ ꯖꯁꯇꯤꯐꯥꯏ ꯇꯧꯔꯕ ꯃꯇꯝꯗ ꯈꯟꯅꯒꯗꯕꯅꯤ꯫ ꯃꯤꯅꯤꯁꯇꯔ ꯀꯥꯡꯂꯨꯞ ꯑꯃ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯜꯍꯟꯕ ꯅꯠꯇ꯭ꯔꯒ ꯂꯧꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯦꯠ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯗꯨꯅ ꯔꯤꯀꯃꯦꯟ ꯇꯧꯔꯕ ꯑꯃꯗꯤ ꯖꯁꯇꯤꯐꯥꯏ ꯇꯧꯔꯕ ꯄ꯭ꯔꯄꯣꯖꯦꯜ ꯑꯃ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯈꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯉꯔꯥꯡ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯐꯣꯔ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯗꯨꯔꯒꯥꯗꯥꯁ-ꯑꯣꯏꯀꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯁꯥꯝꯒꯤ MP 2 ꯑꯃꯗꯤ ꯔꯥꯀꯤꯕꯨꯜ ꯍꯨꯁꯦꯟ ꯑꯃꯁꯨꯡ ꯄ꯭ꯔꯗꯨꯠ ꯕꯣꯔꯗꯣꯂꯣꯏꯅ ꯍꯪꯂꯛꯄ ꯑꯟꯁ꯭ꯇꯥꯔ ꯀ꯭ꯋꯦꯁꯟꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯅ ꯗꯨꯔꯒꯥꯗꯥꯁ-ꯑꯣꯏꯀꯦꯅ ꯍꯥꯏ ꯑꯁꯥꯝꯒꯤ ꯑꯣꯏꯅ ꯆꯨꯇꯤꯌꯥ, ꯀꯣꯆ ꯔꯥꯖꯕꯪꯁꯤ, ꯃꯇꯛ, ꯃꯣꯔꯟ, ꯇꯥꯏ ꯑꯍꯣꯝ ꯑꯃꯁꯨꯡ ꯇꯤ ꯇ꯭ꯔꯥꯏꯕ ꯀꯝꯃꯨꯅꯤꯇꯤ ꯑꯁꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯜꯍꯟꯅꯕꯒꯤꯗꯃꯛ ꯑꯁꯥꯝ ꯒꯚꯔꯟꯃꯦꯟꯠꯒꯤ ꯔꯤꯀꯃꯦꯟꯗꯦꯁꯟ ꯑꯃꯁꯨꯡ ꯄ꯭ꯔꯄꯣꯖꯦꯜ ꯐꯪꯂꯤ꯫ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ ꯀꯥꯡꯂꯨꯞ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯐꯨꯔꯨꯞ ꯑꯃ ꯁꯦꯗ꯭ꯌꯨꯜ ꯀꯥꯁꯠ ꯅꯠꯇ꯭ꯔꯒꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯜꯍꯟꯕ ꯅꯠꯇ꯭ꯔꯒꯅ ꯂꯧꯊꯣꯛꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯏꯪ 1999ꯗ ꯁꯦꯝꯈꯤꯕ ꯑꯃꯁꯨꯡ ꯏꯪ 2022ꯗ ꯑꯦꯃꯦꯟ ꯇꯧꯈꯤꯕ ꯃꯣꯗꯦꯂꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯞꯄꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫